Moribaba. Wathok Oiraba Citizenship Amendment Bill Opposition ki Irang Marakta Lok Sabha na pass tokre. Northeast Students Organization amadi tongan ba trade union ki general strike na mahusa ki punsida akai ba pikre. Amasung Lam hectare Yankaida herbal amadi aromatic plants sing thananaba Northeast Institute of Science and Technology ka Manipur government ka khud yek pinakre. Kurumjeri ISTV ki numidangi pau meeting tabiri basing taram nok cheri hoji pau sarung pizari. Ngasi awang nong pok sinba thongna akanba khongjang changsin khrabaso wathok oiriba Citizenship Amendment Bill Lok Sabha opposition party singi akanba protest marakta Lok Sabha na pass tawkre. Home Minister Rajnath Singh na bill asi Assam khaktagi natraga akaknaba leibak ama khaktadagi lagpa migrant singi natte haikre. Bill asi amendment Union Cabinet na ayaba piraba matung Lok Sabha da Joint Parliamentary Committee na lankhatlakiba report Lok Sabha da submit toraba matung ngasi pass Kibani. Amendment Bill asigi mayukta Congress yauna opposition party singna protest toki. Congress ke MP Singh House tagi mapanda thoki baga loinana Trinamool Congress na bill asina maram oiduna awang nong pok mai hauragani haina section wa thamke. Trinamool ge MP Sogatarena Amendment Bill asina Assam amasung awang nong pok lamdamda mai hauragani. Afghanistan amasung Pakistan dagi refugee sing changlakpada ayat palaite adubo bill asi secular ohello. Karigi damakta religion taruk amasung leibak ahum khaktamak pallibano haike. Lok Sabha ngasi Citizenship Amendment Bill pass tokiba asi awang nungpok Bharat ki oinade amamba numit amani haina Desam gi Vice President namai rakpam addition na phongdokre mahakna makhata na haikibada awang nungpok Bharat ta khundari ba apikpa yelomi furup singbo Bharat sarkar na mutat naba hotna duna lakpa adu ngasi gi bill pass tokiba shina hena khongjen yanghalnagani amade furup sing asi athuba matamda mutat naba sinba thoksilni karigumba Rajya Sabha da makhata na bill asi pass tawraklabade Desam na Yam Galoina na akan ba khongjang changsilagani Assam, Tripura, Meghalaya na chingba state sing the Labour BJP gi unit sing na masa gi oiba firep sing lokthokra bagi matung ina Manipur state BJP unit na so makhoi gi oiba firep ama ngasi dagi tharaga numit nini gi manung da lokthokadabani oirakli ba fibam machina awang nongpok Bharat ta khundari ba miyamna punchinduna autonomy tanana ba desam sem saduna leire billasi gi mayokta awang nongpok Bharat ki miyamna amatoina punduna khongjang changchin basida desam na nungai ba fawba amadi sogatli ngasi Tripura da changsen khiba khongjang da miyoi taruk sokhiba masigi manungda ahum amabuna sathiba mongda sokhiba duda desamna solidarity utli karigumba Rajya Sabha da bill asi pass toraklaba thoklabadi desamna miyam ga loinana akan ba khongjang changsilagani haiki amendment bill asi notice ta leiba mipum khudimangna yadaba yaningdaba adugumba bill ma khangni mastage Norris ki leiba tongan ba Assam da Meghalaya da amadi tongan ba kano sing state sing da magi leiba chief minister sing na mokho gi firep lakthokre Manipur da government party ba political party ba su oiriba center da su government party ba state BJP unit sigi chap firep ama ngasi numit nini sigi manung da nong nini sigi manung da mase goi thamaga Manipur miyam sigi damak Manipur da leiba sigumba koi government party ba political party na kadai fawa kari thabak torok kadabagi habdu masi koi Manipur miyamna khangningi habu wapam simasu ai thamjari bill sina hayeng Rajya Sabha da puthokadori basi pass torpa taragadi ngasi oikhriba koi notice ta ngasi oikhriba phibam se masdagi hena sathiba phibam amakak oirakani habu wapam se koi desangi makai degi thame Northeast Students Organization Nisona Citizenship Amendment Bill lising taratruki mayokta ngasi ayuk pung mga dagi nungthil pung mari fawba chatakiba awang nongpok ki general strike na mahusa gi punsida chawna kaiba pikre neso gi sarokama oiriba M suna general strike asi sogat laduna jingi mafam yauna Manipur gi tongan mafam singda lambi da tholaktuna khongjang changsin ke khwairambal kaithel potram phamba gi chang yamna nemke Manipur gi chawba lalol etiki mafam ama oiriba thangal kaithel pauna kaithel BT road chingba mafam singda dukan thong hangna khide lambi da mahausagom passenger gari sing chena khide oil pump sing thong lona khi mahiloi sang sing thong hangbagi chang yamna nemki lainga ke office sing su mahausaga khetna khi
Nesona Chatakiba General Strike Manungda Barak Valley da Assam Indigenous Peoples Protection Committee, Manipur Youth Front of Assam, All Assam Students Union, Assam Manipuri Muslim Youth Front na Khongjang Changsin Bada, Lupsing Asigi Luchingba Tarataruk Fajin Kre. General Strike Aduda Jiribam Dasu Chauna Kaiba Piki All Manipur Students Union Jiribam District Committee ki President Y Sanjitna Pung Tara Mathogi General Strike Asida Mapung Fana Support Tauki Citizenship Amendment Bill Isingini Tara Taruk Chatna Bayaroi Haiki Nesoge banna maram oiduna Imphal Jiri amasung Imphal Tamenglong lambida chathok chasinda kaiba oiki lanai gari khara khakta natana interstate amasung inter-district service lepki adubu Tamenglong amasung Noni district headquarter da leiba kaithel amasung dukan singdi mahogsagum hangnakhi Cherak Sidangasi Chatakiba General Strike Asibu Saugatpa M Sugi Thomi Taret Police na Fajin Kre Haire M Sugi President Manjit Sarang Themna Phongdorakpada Fajin Kiba Singh condition amata yaudana thadorakadabani karigumba thadoraktrabadi hena akanba khongjang changsilakpa yai Citizenship Amendment Bill lising ne tarataruk asi pass toba yaroi bill lesna pass tokhiba tarabadi awang nompokta leiriba yellow missing mutkigani haike MP Singh MLA Singh and even Chief Minister Fawuna ekoi ngasi fawada high Citizenship Amendment Bill gi matang da against the Citizenship Amendment Bill gi mayokta leibagi muhutta koi gi support wi mong da phongdokhi ba bo thangna re hai tare maramdi honorable Chief Minister na May 21 da koi gi Citizenship Amendment Bill asina Manipur kem da sohaloi Assam khakini hai ba fawba lan koi gi phongdokhi bo leire haijaba tai maram Manipur government na higher Citizenship Amendment Bill gi matang da chap chap form seriap lorkan da lauthoni maramdi Meghalaya gi Chief Minister na Mizoram gi Chief Minister na am phong na lepanga makanda koi gi Assam gonna position asu koi BJP led government dagi koi cabinet minister babu tokani wala ba musati muram dagi damakta koi independent movement babu tor koi ha bagi asugumba signal ama koi gi warn tawri sa central government dang asi Manipur government asu Manipur miyam gi interest koi thok tawira kan da koi lamdam si yellow missing koi muslak liba sa masi Citizenship Amendment Bill pass gi thok godi amuk henai koi gi khuna sa lekha tarakne hab si media gi thung thamjani Ngasi Nesona Sinduna Awang Nongpokta Chathakiba North East Band Mai Pan Kibagi Damak Organization Asina Taubimal Khangbot Dakle Amendment Bill Asigi Mayokta Awang Nongpoki Miyamna Yaning Daba Khongjang Changsilabasu Lok Sabha na pass tawkre Masina Takpadi Awang Nongpoki Yelhomi Miyambu India government na ikai khunaba leite takpani Thawong asi tawge yauna lamdam mashigi Yelhomi Furup Singh Hanthanana basinba thawongni hairi India Deliver Trade Union Tara Nangasi Degi Haying Forward Chathriba Bharat Pumbagi General Strike Ase Manipur Dasu Mapung Fana Chathare General Strike Ase Manipur Dasu Coordinating Body of Trade Unions Manipur Loinana Manipur Lenga ke employees scheme workers casual contract laborers home guard yauna simi la kayana sogatli haina Coordinating Body of Trade Unions Manipur ki Chairman L Sotin Kumar na Phongdorakle Union Employees Mayam gi Association asina ngasi mahak ki adugumba loisangda karmachari singna makoina talib demand kaya singa se yamni thina khana ne dana sinthale pagloina strike apung phana saru yawa hogre BDF kambu sing amadi home guard sing bank punamak thabak amata tawraroi strike asig mailena bank privatization gi mayokta akanba protest toroga khana ne nagani LIC Silchar division gi headquarter dagi leaders sing laktana maru ne LIC da thabak tawriba कर्मचारी अयाम्बा जनरल स्ट्राइक से सरुक यानबगी उजिक मोय थौदांग लौरी पोस्टल की वर्कर्स सिंह BSNL की वर्कर्स सिंह जनरल स्ट्राइक सिदा सरुक यागनी Chathariba General Strike Asna Thobal Kaithel Amadi Masige Koibada Chauna Kaiba Piki Thobal Kaithel Thong Hangnaki de passenger gari sing chenaki de Lenga ki loisang ayamba thong lo nake All India Trade Union Congress Manipur Thobal District Committee gi Nupi Thomi Kayana Achet Awok Singh Thingnana Bahot nake Police na Thomi Singh adu control tawduna pamdaba thokdok Singh thokan khidre Nambol Dasu General Strike Aduna Chauna Kaiba Piki Nambol Kaithel Mahogsagum Thong Hangnakide Lambida Lanai Gari Khara Khakta Natana passenger gari sing chenakide Trade Union Chathariba General Strike Asibu Saugatuna Sanjen Thongdaleba Agriculture Office Mamangda Manipur Government Employees Federation Departmental Association Amadi Agriculture Department Manipur na Sinduna Wakat Mifam Chathakre All Manipur Atma Employees Association ki General Secretary Rinana Contractor Ladybus Staff Singasigi Tonganba Policies Hembiduna Manaba Thabak Amadi Manaba Kutsuman Fanganbiu Haike
ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯐꯪꯗꯅ ꯉꯁꯤꯐꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯁꯔꯀꯥꯔꯅ ꯑꯝꯇꯪ ꯃꯤꯠꯌꯦꯡ ꯑꯝꯇꯪ ꯇꯥꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯐꯥꯔꯃꯔ ꯂꯦꯚꯦꯜꯗ ꯋꯥꯛ ꯇꯧꯖꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯉꯁꯤ ꯐꯤꯜ ꯂꯦꯚꯦꯜꯗ ꯋꯥꯛ ꯇꯧꯔꯤꯕꯁꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯧꯖꯩ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯟꯖꯩ Trade Union Sing Amadi Nesona Chathriba Tongan Tongamba General Strike Asina Bisnupur District Tesu Chawna Kaiba Pikre District Asigi Manung Dulaiba Kaithel Sing Thong Hangna Khide Passenger Gari Sing Chain Bagi Chang Nemki Lenga Kiloshin Ayam Bathong Lonaki Chathariba General Strike Asida BSNL Manipur Employee Sing Su Saruk Yaduna Ngasi BSNL Game Fall Office Employee Sing Office Karabasu Tabaksu Khidre Hiramashiga Mari Lainana BSNL Employees Union Ge Secretary and Moti Kumarna India Pumbagi Oina Changsiliba Khongjang Asi BSNL Su Sogatli Asigumba Mathong Huktaba Thong Sing Asigi Mayokta Lepkani BSNL Ge Oina Ahum Suba Pe Pinabagi Dama Khongjang Changsinaba Sem Sarambani Adubu India Pumbagi Oina Changsin Gaudariba Khongjang Laibana Yakthok Laga Numitini over General Strike Asida Saruk Yabani Karigumba Employees Ngi Wakatabi Drabadi Total Shutdown Gi Firep Lorok Payai Haike President India government ki oiba policy da achauba soiba public sector unit sing da tawriba employees ngi khanbi daba akoi gi corporate kambu da hena khutong saba pina nabagi damakta national pension scheme mai dana ama hodok pire ibse masi akoi BSNL employees union da natana akoi gi telecom sector khudimak da leiriba officer singi association sina pumna maksi moji akoi yam kanna condemn tawba adugumba potsak amani Amarom the Trade Union Chathariba General Strike Asibu Sagotuna Moirang Kumbi Amadi Thanga Kendragi Oiba Apunba Wakat Mifam Ama Moirang Lamkai Bazar Chathakre Anganwadi Workers, Helpers and Mini Workers Union Manipur Amadi Moirang ICDS Project na Sinduna Chathakiba Wakat Mifam Maduda Sarokya Kibe Anganwadi Workers, Helper and Mini Workers Union ki State General Secretary Konjingbam Saral Devina Demand Sing Fangdriba Fauba Union Changsilapa Khongjang da Sarokya Gani Haike Sai humpu suraba Angalwadi Singu Tabak Pota Angaraga pension benefit Pangdabase pension benefit Matisa pension benefit PU Harvase Sigu Asigi Kanose Koi Maruiba Pengasigi Demand Sini Aduna Makata Boina Koi Sententry Union Loropa Makal Makagi Akan Mokongjang Singda Ekoi Union Su Mapung Pana Saruk Yagan Trade Union Amadi Nesogi General Strike na Bisnupu Kaithel da Chawna Kaiba Piki Dukan Sing Thong Hangna Kide Kaithel da Potfam Pamna Bagi Chang Yamna Nemki Citizenship Amendment Bill passed to Bayaroi Manipur Miam na Loropa Warepta NEIDP na Mangjil Thana ba Firep Laure Hari Ngasi numidang Sagol Bandaleba Central Working Committee Office the Pangthokpa Paugi Mifam Amada Party Sigi Vice President Naringbam Biswajitna Billasi Party Sina Yaning de Billasina Act on Duna Chatna Batarabadi Assam Accord Lisemaga Chamapan Marfu Mangagi Besier Lisemaga Chamapan Humbudra Mathogi Wahanthok Leraroi Amadi Manipur Miam na claim Toriba Lisemaga Chamapan Yankai Mathogi Besier gi Wahanthok Su Leraroi Awang Nompukta Leriba Mitop Sing Billasigi Makada Citizen on Kragani Masina Yellow Mi Singi Laifam Leraklaroi Amendment Billasigi Mayokta NEIDP na Haying Tera Kaithel da Wakat Mifam Ama Chathagani Haike Paugi Mifam Aduda NEIDP Mizorangi President Jet Fanaisu Sarukyake Manipur ki miyam claim tawjariba Bezier 1951 gi wahanthok leraroi awang nongpok ki atai mitup singsu citizenship on ragani masina awang nongpok miyam gi mongpham tawibagum thokle maramasina North East India Development Party na awang ba thakta amadi akan mamongda condemn tawjari Manipur amasung awang nongpok ki miyam lorokpa warep khudimakta thawai hakchang yauna Mangjil Thajagani January ki tarik 8 gi ayuking pung 10 dagi Tera Kaithel da North East India Development Party ki oiba wakat mipamama Citizenship Amendment Bill 2016 gi mayokta hamjagani Citizenship Amendment Bill Lesene Tara Taruka Mari Lainana Manipur Government na Manipur da Leriba Regional Amasung National Political Party Singapore Mifam Ama Kutakta Kaunaba Manipur People's Democratic Front na Taksale Bill asna pass tawduna President Ayaba Piraba Matungda Act oina chatnaba matamda Manipur amadi awang nopok state singda oirakadaba fibam gi matang da kupna khanaraga India government kari haifam thokpage haibadu government amasung political parties singna khanaduna warep oina lauraga thabakta onthokpiu hairi JCILPS Manipur nasu hanadagi lauduna lakpa Citizenship Amendment Bill Parliament pass toba yaroi haiba firep ngasi su hongba leite hairi
Assam gi oinadi Assam government na bill asi yaning di haina fong na warep laukrabani. Joint Committee na Manipur gi Chief Minister da memorandum kaya pishinduna bill asi pass to ba yaroi haibasi khangan krabani. Athuba matamda Manipur government na bill asi yaning di haiba warep lauraga India government ta thagadabani haiba wafam su thamkrabani adubu ngasi fawba karigumba wafam amatta kangthorakpa leitri. Laibaki oba luraba wafam asida tumin election ba JCILPS na hakchinan lawe. Athuba matamda Manipur government na yaning da bagi warep lauduna India government ta thagadabani karigumba miyam gi kholaw asi thawoidrabadi miyam ga loinana akanba khongjang kaya changsilagani haire. Lam hector yankhaida herbal amadi aromatic plants sing thananaba Jorhat Leba Council of Scientific and Industrial Research Northeast Institute of Science and Technology ka Manipur government ke Ayush Department ka MOU amak ngarang khutyek pinakre. Hiramashiga mari lainana nga se Health Minister L. Jayantkumar gi Secretariat Leba Office ta Paumi sing unaba amada mahak na phongdokhibada. Manipur da lomi singna herbal medicinal amadi aromatic plants sing thaduna income generate tawbada mateng pangna ba khudek ase pinabani lamdam mashida ain na yadaba mongda poppy pambi sing thabagi thabak chathariba sing adugi mahutta herbal medicinal and aromatic plants sing ase thaduna income generate tawba yana bagi khudong chaba amasu piragani khudyak pinakiba dugi matung inna lomi singna puthorakpa herbal amadi aromatic plants sing adudagi puthokpa pothoki damak achangba equipment sing amadi lomi sing da training pibagi thabak sing Northeast Institute of Science and Technology ki scientist sing na tawgani makoi gi chathok chachin amadi laifam na chingba amadi farmers sing identify tawbagi thabak na state government na achangba senfam sing puthokani haike paikhat kadaba thausilasina lomi sing na chawna mateng pangwa ngamlagani khudyak pinakibagi matung inna machine sing install tawbagi mafam ashi hojik kairauda Ayush drug sungnana balingkhatliba laboratory asina oiba yai amaromda National Ayush Mission gi makhada loktak pat ki manung hanjinba mafam singda nomagi suraga nomlaga hingjariba miyoi singi oiba Ayush gi layeng lemna chathanaba floating dispensary amadi hojik kairauda paikhalakliba Ayush gi drug laboratory singga sagatliba shigi damak lupa crore mari henbagi senfam amaso kaithoktuna pirakle haina phongdokhe Manipur Prajada New Year gi gift hoina kun tawgi atana ko hona jarm report ama asidi government India gi National Ayush Mission habisana pinda aisha se release of grant for creation of capital assets atana aisha je release tawpire ase Manipur gi hoina 4 crore 34 lakhs 54,600 ase tawpire de madu magaloina na koina kairau da koina sangha gi na khanba kana sarim kil pesa awat pakhado Marusiyauna look released to be Mapandagi Haira amasung mana masing pusalakliba dealer singna horticulture department da registered tawdana pushilakpa sing kudaktagi thingle ima kaithel amasung masige koibada nupa singna potfam phamba sing chapchaba chairak piragani haina mahut minister TA Shyam Kumar na phongdokre babu parada leiba mahaki office ta pangthokpa paugi mifam amada mahakna makha taraduna December 13 ta horticulture gi potlam sing pushilakpada directorate registered tawna ba khangan balaikre certified tawdaba potlam sing yaubana maram oiduna hakchang songlakadabadagi ngakthokna nanaba government na paikhalakliba khongthang asida dealer singna ngakna chatpiu natrabadi ain gi oiba chapchaba action logani athing basi Manipur gi manung da puthokpa horticulture gi pothok singdadi chatnaroi amarom da Imphal manung da sasan pangtha da thadoktuna lambi gi khudong thiba thogdok kaya thokhanba sasan singna fataba potlam chabadagi asina thokliba se ngakthokna nanaba numit tarani gi manung da thadoktuna thamliba sasan sing mapu singna fajin beyu natrabadi fagatuna manak nakpaching da thadoklagani haike Manipur da lai ima ke thelasi pithibigi ima ta phamanu pe na phamanu ke thela manin khoi maming chatpa no yamna kai kumnajari bisum ke thelasi da ima ke thel gi akoi bada nupa singna dukan ta be da khoi solok ta pot thari yolakpa si khudak ta athing ma thamme muste ka yamba ain gaina thabak ta khudi mak Imphal municipal corporation gi modi pamengi Manipur state government ek logi matungna logi mateng dawda sab sab algoiba tandi pigan
बेटी बचाओ बेटी पढ़ाओ हाइबा थीमदा चाही तरा तरेट मखागे नुपी मचा सिंगोबा क्रॉस कंट्री रेस की सरुक अमु ओइना डिस्ट्रिक्ट एडमिनिस्ट्रेशन थौबाल ने सिंधुना मिनी मैराथन अमा थौबाल द पांगथोखरे थौरम अदुदा एजुकेशन मिनिस्टर टीएस राधेश्यामना मिनी मैराथन अदु थौबाल म्युनिसिपल काउंसिल गे ऑफिस ममांगदगी लमथाखे वांगजिंग कोदोंग पोकपीदा लेबा डिस्ट्रिक्ट स्पोर्ट्स कॉम्प्लेक्स ता लमथुंगफम ओइखे थौरंग मरी लेनना DRDA थौबाल अमा डिस्ट्रिक्ट एडमिनिस्ट्रेशन थौबालना PMJKV की मखादा BPL की मखादा लेबा खनगतलबा माइनॉरिटी नुपी मचा यांखै तरुकता साइकिल अममम पीखे थौरमदुदा MLA P Brozen थौबाल DCS Rosita SPS Gautam यान मरी लेनबा ऑफिशियल क्याना सरुक्याखे थौरमदुदा मिनिस्टर राधेश्यामना नुपीदा अहेनबा पांगल पीबा अमदे मखोइना लाइरेक लाइशु निंगथीना हाइबगी चांग वांखलकलबा मतमदा यामना चौखटपा खुनाई अमा ओहेनबा ngamgani हाइखे संसार से वनबीदमकने नुपी है जाति नुपी मखोन एजुकेट फजना सेमगत सागत पीरब सोयम यावनबीद्रब कानता एम्पावर तौरब कानता अखोई समाज से फब समाज होगनी है थमजगे मणिपुर लैरिबा चिंग अमसुंग तमगी इमा इबेल सिंह अमत तोइना पुनसिनरबदे मपालंगी इथिल अमतना काहिनबा ngamloi हाइना मणिपुर पोल्यूशन कंट्रोल बोर्ड के चेयरमैन एल राधा किशोर नगसे बुंगते चिरुदा पांगथोकपा बुंगते चिरु विलेज वुमेन वेलफेयर की यांखै मंगा सुबा मपोकुमोन थौरमदा हाइख्रे महाकना मखा तारदुना लेंगाक असना मियाम के अपाम खंगना चिंग अमसुंग तमदा थबक कया पाइखतले मियाम नसु तौहनिंग थबक सिंह खंगन बिरओ हाइखे ngasi gi thoram aduda kangpokpi gi ADC Tamenglong gi ADC amadi All Manipur Street Vendor Welfare Association gi President Khetri Tama yauna miyoi kayana sarukya khe Khetri Tamana nupi singbu chakhol handrabadi samaj asi chakhot pangamloi nupi singi awaba kaya asi kokhan binaba lengak na hotna biu haikhe Education Department na RMSA gi makhada saba Wangoi High School gi Building Education Minister TH Radhesham nangasi sangakre Thoramaduda Midagi Vice Chairman O Lukoi Education S ki Director TH Kiran Kumar Su sarukya ke O Lukoi na government na nongna paikhalak liba Go to School Mission asida lairaba singna mapung fa na kanaba lohaushi ngasi nongna sariba school asi isai sage yummakni khanna luna nana senabiu haike Minister Radhesham na yumdana mama mapa oiba singna ojagi saktam loduna amasung school dana oja singna mama mapa gi saklon loduna lairik tambirabadi tungi mirol da afaba khunai ama puthokpa ngamgani lekai lekai de leiba government ki school sing da oja sing chang naina school karibra lairik ningtina takpiribra haibase lamdamadung gi club amadi lekai gi ahal lamel singna yengshinba mathau tare haike aduna kanaba yaba pot khara gagdang oja sing tambiba kanda daka leitaba laik mayam nu pohlagu hayeng de laik tu porowarga angang sing wet ni yen thar maning da haiba su yawre aduna khara oja sing yengbiro angang phan seragadi Laikhidraba Naringbam Jogendra Kumar na linkhatlamba Progressive Education Center nauna hingalhanbaga loinana mahaki mingda lam manga da award piragani hana laukthokre Salai Holdings Private Limited ke office te pangthokpa paugi mifam amada company asige chairman managing director Naringbam Samarjitna Naringbam Jogendra Kumar na mahakya pokpa mapani mahakna hinglingai matamda education drama amadi social movement kayada sarukyaram ki mahakna puthokpa theory of education ngasi faba Europe ta lairik oina tamnare mahapuningsing dona chahi kudingi meragi humni panba numitta journalists excellence teachers drama social activists amadi social movement through politics ta sel yawba award piragani award sing asi kanaguma singna fangnabagi damak tharakpagi mathau taroi committee ama semduna makoi na tauriba thabak sing adu khomjin laga pigadabani haike social movement akoigi related to politics sida akoigi changjin biriba akoigi khongo yom sing sida adugumlaba matik chaba miyoida matam gi oina akoi masigi award simaga akoi pijage haibagi damakta amadi progressive education center si amuk nauna hingalange haibagi message pining bagi damakta ngasigi press meet kojabani The Manipur Conservation of Paddy Land and Wetland Act lising in Itara Marigi Makada, Manipur ki hojik low unariba mafam singda karigumba makal amatagi, construction toba yaroi haiba Manipur lenga ki ating basi mafam kayada,
ngakna chatre lenga ki mari leinaba singna hiram masida yengshindre Bishnupur district ki manung chanba Moirang Kendra gi Oksong Bung Lekai amadi Tronglaubi anigi lonaba tidim lambigi nongchup thangba lofom kaya amadi Oksong Bung dagi Sribong Lekai fauna ba lofom kaya da miyoy kayana business center kaya sagatna rakle hiram masida mari leinaba singna bigyeng changdre act asigi makhada pakhat kadaba thabak thoram sing pakhat tababu lamdam adongi miyamna penadre Mamang Chahida Chandal ge ADC ki chairman Lukhose Jau Yamlaba drug amadi paisaga loinana lamfeda leiba mahaki quarter dagi narcotic affairs and border na faduna mahaki mathakta case lokatuna leiriba miyoi asi jail dagi masa layengnaba thokraba matungda lamfelda leiba mahaki mayum amadi hospital da leiramdabadagi court na mahapu Mitchell ni haina laukthokre Ningshin Bayai, Narcotic Affairs and Border na Lukhosai Jogi Mathakta, Tongan ba Maral Kaya Sina Duna, Special Court and DPS the charge set Thagat Palekrabane. Manipur gi haujik oriba law and order gi matang da DGP LM Khokte na chair logduna ngase ahan ba Manipur Rifles ki banquet holder mifam pangthokre mifam aduda Manipur Police ki ADGP SP Singyaw na makok thongba police officer kaya na sarukya ke Go to School Mission ki makhada Wangoi Kendra ki manung labor school khara Education Minister Tesh Radhesham na yangshin kre Minister ki khongchata tu da Wangoi Kendra ki MLA Olukoi Education Director TS Kiran Kumar su loinake khongchata duna Yumnam Huidrom Government High School amadi Paubi Tech High School ki fibam yangshin ke school ania sida mahiroi masing yamna damlam dabada Minister nongai taba phongdoke school asigi award apasing athuba matamda mention lagani haike Satra yam leba ahan bayu ina khara ariba school afaba kanu singse private school se yam leitaba jaga singse identify tawraga constituency humphuse sira amam di han lakholaga khoi masi or pa yengsil se na go to school chatsi hena khoi paikal ese masi gi part amani hujik tawdaba yada khara yengsil laga khara chawn modern noiba model school ki type ta khoi sanaba soina tawgani na myam thamjak Chief Minister N. Birenangasi Mandalay Region ki Chief Minister Dr. Joe, Chin State ki Usalai Monster ki Director Ainzen Nyang Unaduna Acts Policy ki Mapangal Kankatnaba Wari Sanakre Unabaduda Myanmar Government ki Tongan ba official singsu sarukya ke Chief Minister Secretary Tapangto kiba Unabaduda Laloleti ki pibam phagatnaba visa free handan bagaloinana visa on arrival ki khudung chaba tamuda thamnana basu khanake Paugi marak thatna tema breakma Your soul reeks of journeys, feeding on the unknown, the thrill of unfamiliar. Let drives be your home. Asian Hospital, Kwaketel Bazaar, Imphal, providing 24/7 services with fully equipped OT, ICU, NICU and deluxe room. Super specialty OPD for urology with gastroenterology surgery, oncology and specialty OPD for gynecology medicine and pediatric. Asian Hospital wish you a happy new year 2019 with good health and lasting prosperity. W Square Home Spa Kit. Give yourself a spa makeover, all in the comfort of your home. W Square. Why wait? Preventive cosmetology now in India. Miyamda Kanganjaba, Charumai Thadok Pigano, Lofum da Chaikhairaga, Microveil Decomposer Season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani londuna manghalli loinana nungsi chu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallachi Aero Kids International Preschool. Admission open for daycare, playgroup, pre-nursery, nursery, KG. Session starting from 21st January 2019. Aero Kids International Preschool, Sagol Bantera Lukram Lairak, Soiba Maning Yengkum Lairak Taba. Email address aerokidsimf@gmail.com 9366348092. Royal Unique Education Center, Thangmaiban Sinam Laikai, near Fishery Gate. Admission open. Foundation courses for class 9 and 10 BOSS. Subjects offered: English, Mathematics, Science, Social Science, Mitay Maye, Computer Science and Higher Mathematics. Classes starts from 28th January. Last date of admission 27 January 2019. Faculty: well experienced senior teachers and BOSM HSLC examiners. Hurry, limited seat.
Angang oiringeda aina ningai hek tawbada pabungna achapar hekta leibi aigine bo hayadi pabungna adum aisu ningai adum tawsinne adubu khanghaude kaungamlaroidaba wari machak kaya ga sagonaduna chatpatari ngasidi. This wedding season, let us celebrate togetherness with Taret's Chahau Puja. Admission open from play class to class 8. We have a well-equipped range of facilities and resources for all students. Library, smart class, computer lab, games and sports, dance and martial arts, outdoor camping, boarding facilities, and various activities. Hangbiragani Redlands Baling Michin, Charumai Thabana Ohelakliba environmental pollution, soil fertility na singba singdagi, Kanana Bagidamakta Lajare, Redlands Baling Michin Asigi Matingna, dairy farmer amadi mushroom farmer singdasu, Kanaba Kaya Piri, Samuroda Laiba Ima Dairy, the Ngasimaglansin Biraktuna, Redlands Baling Michin Asigi Kanaba Lobiho. Breaking Matula Taram Nok Cheers Makatabapau. Thabak fangdraba nahasing amadi mahimasing tamba leblaba nahasingi oiba qualities bound and mushroom production gi matangda chatharakpa tha ahungi skill development program ngasi Cow College of Agriculture gi conference hall lotion kre Central Agricultural University Lamphel partner sinduna pangthokpa lotion bagi thoramda Mizoram University gi vice chancellor Professor KRS Sembasiva Rao Cow gi vice chancellor Professor M Premjit yauna mari leinaba miyokyana sarukya ke Professor KRS Sambashiva Rao na chengum thaba asi yamna kanaba amadi sendong yamna leiba thabakni training program asida yauriba miyoishingna lamdam mashida afaba chengum puthorakani haibagi thajaba thamki. Kaogi Vice Chancellor M Premjit na thabak fangdriba nahasing amadi larik tamba leblaba singbu khangatuna masana masabu thabak pijahanbaga loinana senthok lambi lehenaba training program asi pangthokpani haike. Narcotic Affairs and Borders na Manipuri tongan ba chingi lamsingda ainaya daba mongda thaba popi pambi sing manghanbagi chatharapa drive ki saruka mo oina ngasi Kangpokpi district ki manung chanba Nepali Asan village ki chingi saruk singda ekar chamaga kuntra manga da tharamba popi pambi sing Narcotic Affairs and Border Kangpokpi Police Imphal West Imphal East Police 1st MR 2nd MR NCB amadi DC Kangpokpi ki staff sing yauna popi pambi sing adu yantatuna manghan ngasi manghaliba popi pambi sing adu chawrak na kg lising amaga chahum yankhailom oigani hairi Ujwala scheme gi makhada amadi MOBC EUDP gi makhada punna beneficiary kun mangada LPG gas amadi feed tunanaba machine sing ngasi kairau kendrigi MLA Rameshwar na yenthokre kyamgai Muslim awang laikai de pangthokpa thoram aduda MLA na haikibada Chief Minister N Birana Luchingbalengak asina miyamgi phangpham thokpa sing chapchana phanghan bangamle lambi thong sengatpa yaba kaya semgatli haike Improvement of weaker section and widows in the society habathimda nomageba awareness program ama sandong makhalaikai community hall the pangthokre tharamadu da hanagi MLA Pitrvi Raj Kwakta Gram Panchayat ke pradhan nahapek member amadi councillor na chingba kayana sarokya ke Pitrvi Raj na sponsor makhada pangthokiba thoram aduda sandong ge khangatlaba lukhrabi amadi ahal oirabi miyoi kuntrada kambal amadi disabled sing the ads and appliances yenthoke hanagi MLA Pitrvi Raj na disabled oirabasing na tawba ngamba thabak kaya leire disabled khudimak na wakal chawkthok na hinglaba matamda khunai asi makhoisu chapchana saruk yaba ngamgani haike Relief Center for the Welfare of Differently Abled Person Manipur Bisnupur Unit ki General Secretary and Lucky Kantana Differently Able Oirabasingbu Lochinduna Thambagi Matam Natre Maikogi Tawba ngamba sing adu chapchana utkadabani haike Inunganbi Manipuri Dance Academy Jiribam na sinduna December kunipal degi chatharakiba numit taranigi Ras Workshop Dibong Awang Mandap Jiribam da lashin kre Tharamadu da JN Manipur Dance Academy ki Director L Upendra Sharma DI Oramba S Ton Babu JN Manipur Dance Academy ki akhang ahi kayasu sarukya khe
District Administration Technopal gi makhada ADC More na sinduna More dagi kilometer taret lom changsilaga leiba Mota Village to go to village ki thoram pangthokre Technopal ki DC H Rupachandra ADCM Rajkumar More gi SDPO Sandeep Gopal Das Nifumari Subasam Rifles ki Mota Post ki Commander Major Rohit Jathanna maroiba myoy singoina sarugya ke lenga ki scheme kaya gi makhada miyamna kanaba fangan ke Tamenglong the diesel amasung petrol oil pump the fanglakta numit mari nirom sure haire masina maram oiraga black market the petrol gi mamal lupa marfudara diesel gi mamal lupa humdra yaure haire Tamenglong gi retail outlet oriba honka and sanda hangbada thau asi numit kharani laktabadagi miyam da khudung chaba mayoknare atuba matamda thau laklagani haire Hangang Kendra gi manung chanba khabam lamkhai dagi paunam bilasini gi layengnaba mateng oina Socio Development Subcommittee khabam lamkhai chumbrai thongna laikai dagi donation chalaga phanglakpa lupa lesing humbu mathu gi sanfam bilasini gi machanupi ahal de khutsinakre chahi humfuram surabi paunam bilasini lisingani tara teretagi rectal cancer nabadagi layeng lakhibani mapuroi basu lekhidabadagi machanupi ahunga imung ama da awaba kaya mayoknaduna lakpani fibam asidagi committee na mateng oinanaba miyamdagi khairaga mateng pikhibani lekai gi miyoi singnasu tuna fagalapa oirashunu haina ishwargi mafamda thauneki Kuntaruk Suba Sector Assam Rifles ke meeting makhada nifuhumdoi Suba Assam Rifles na Moregi Civil Society Organization sing amasung local body singa unaduna hena chawkhat maikai da lakna bagi matangda khana nainakre Battalion asigi CO Colonel Sumit Sudna chair lauduna pangthokiba mifamaduda Maira Paibi Kuki Women Union Human Resource Organization More Women Development Association HDC amadi ate organization singi luchingbi kayasu sarokyakhe Nagamapal Kangjabi Laidaktagi Laikhidraba Laikangbam Nganbi Debigi Ningsing Numit Oina Imung Manungi Miyoi Singna Tera Children Home da Boy Kolom Amadi Jana Thaknaba Potlam Sing Mating Pikre Ukrulgi Baikang Kulgi Kunja Singna Kilometer Nipal Henba Totu Dagi Kangkhui Kuno Fobgi Lambi Samjinkre Baikang Katamnaw Longi President Ringfapam Kasarna PMGSY gi Lambi Asi Semnanaba Lising Tarahumdoi Lisingani Tarahumdoi da JC Kamai Kauba Amada Work Order Pikibani Adubu Ngasi Chahi Mangagi Maintenance Togadaba Thabak Subidabadagi Lambi Asigi Fibam Hainingai Laitana Sokchin Kibani Lambi Pakpagi Chang Asisu Work Order da Yauriba Apakpadagi Tai Pipe Culvert Slab Culvert Returning Wall Chingbasu Masing Wadli Masina Maram Oiduna Lambi Asi Chatpada Khudong Chadabadagi Kunjasna Union Asigi Tarataruk Suba General Conference ki Yenglaga Samjin Kibani Mari Lainaba Contractor na Lambi Asi Khudakta Sambinaba Pukning Chingsilakli We request to the concerned department and to the concerned person to kindly come and repair and do the needful for the societies. Kangpokpi District ke Henjang Khulgi Chakna Kanglon Ama Social Welfare Minister name Chak Kibgena Phongkre Leima Khong Manakta leba khul adu da pangthokiba thoram adu da ADC Sada Hills ki Chairman Hokolan Hang Singh Executive Member Dama Wi-Fi ADC Tamenglong Executive Member 8 Dongel Su Sarukya ke Minister na Inspirational Quotation Book amasu release dokhe January Mapal National Reconciliation Day Lisingani Tara Mapal Gamari Lainana United People's Front Manipur Libak Miyam da Yaifa Paujil Pirakli Hayeng Miyam Galoina na Pangthokadariba Chamaga Marfu Manga Suba National Reconciliation Day Asina Manipur gi Wangwada Choina Khundaduna Laikraba Manipuri Singh Amadi Lamdamashika Punbagi Saktam Ngakpada Amatoina Taudang Lominariba Chingmi Tami Pumna Makpo Amatoina Punchinaduna Nation Asibu Singna Rakpa Singi Mayokta Yaminanaba Achet Fireb Lominarashi Hayengi Thoramashi Lamyan Basanglenda Ayupung Tara Makhaidegi Pangthokani Masida Miyam Nasaruk Yabinaba Observation Committee gi Maikai digi Appeal Tauri Ragailong Baptist Church ki chahi kunmanga surapagi Silver Jubilee Thoram ngasi Ragailong Baptist Church the Pangthokre Thoramadуда RNVA gi Executive Secretary Reverend Mansi Gangmai Ragailong Baptist Church ki Pastor S Damayaw na miyo kya na sarugya ke Silver Jubilee Committee ki Chairman ke Athemaina akoy pumna mag Ishwar magi macha ngaktane Ishwar bu ningsingba amadi ningjaba fai haike
Kongba Sogdong Pungda Leiba NG Cultural Academy gi Mahiroi Lafupa Tera Awang Kuno de Leibe Ningthaujam Premila Chanubu Manipur State Kala Academy Government of Manipur na Chahi Anigi Oina Fellowship Pinana Bakhalakle Mahaku Khalakpada NG Cultural Academy na Nungai Bafungdorakle Ngasi ayuk pung 3:30 taba matamda Ragailong gi Assam Rifles ki Transit Camp manak leba car wash amada miyoi amagi asiba hakchang ama phangle kanagumba khara na mahakpu hatlamba yabagi chingnaba leibana Imphal Police Station na su moto case ama lokhatuna masak maming khangdokna na ba Jenems ki morgue ta thamle miyoi asi foot manga inchi manga wangi masa pai mamai koida nei kuchumui mana hutte higok machugi banyan ama setli lang amuba ama mangaktasi makhut yeta langsum ama susi haire Kakching Turel Wang Madagi Mayang Langbam Angobi Debi Chai Humbudra Mangarom Surabi Nupi Ama Kangpok Pida Mahaki Machanupa gi Manak da Chatkibadagi Thiba Khangdre Hare Mahak Fit Mari Inchi Taruklom Wangi Jersey Angangba Ama Litki Pink Machugi Fanek Ama Setki Kanagumbana Mahapu Thengnabirabadi Mobile number 7005167517 Natraga Manak Napa Police Station the Pau PBU Hare Haujik Sanabagi Pau. Tungjo Youth and Students Organization ki Humpu Suba Annual Conference cum Games and Sports Meet PHED Minister L. Dikon Hudokre Tharamadu da Kuntra Mari Suba Sam Rifles the Sports Commander Tufil Amadi Khulgi Chipsu Sarukyake Organization asigi Nau Nasaba Basketball Court Amasu Minister na Sangake Med Asida Tongan Tongan ba Khulgi Team Kunitho na Sarukyake Tungda Minister na Khunja Singaloina Nagaland ga Chait nei Hariba Khulgi Lamsu Yenke Chakpi Karong Subdivisional Sporting Association Sinda Kuntrani Palak Suba Chakpi Karong Sports Meet Chakpi Karong Public Ground Hogdokre Hogdokpagi Thoramda All Naga Tangpi Association ki President SNG Flaring SDO Rang David Kum PHED gi VD Jemsu Sarukyake Subdivision Asiki Makhada Leiba Khul Kuntra ki Football Nupa Nupi Team Kuntrani Thoi Amasung Volleyball Team Kunitho na Sarukyake New Delhi da pangthokiba Humfu Mari Suba National School Games Jit Kunedo Chahi Tara Mapal Makhagi Nupagi da goal ama Silver Mari amasung bronze Mari fangduna punna Nupagi da medal taro Nupigi da silver ama bronze ani punna medal mapal fangba ngamle hairi Maharashtra da pangthoka da ba Humfu Taruk Suba Sana National Kabaddi Championship da Sarugyana na ba trial cum selection ama Moirang Kampu Panchayat Ground Tinsit Road da tha asigi tara mathoi da pangthok lagani hairi Makhatana sanabagi pau sports journalist Boyani Thozam dagi fangbigani Humpu Humdai Shuba Sarsor San Singh KCSI CBE Memorial Likam Knockout Open Kang Tournament ki ngasi sana kiba match da LSK Kangkut Wangkoina Singdamai Kangkut Pumai Tiba Pikre Manipur gi nat ki oiba masana ama wari bakang Manipur gi mang khidna pamati masana asi hena sakol hanabagi pandamda Manipur Kang Association gi miang makhada Singjamai Kang Association na sinduna mamang sahi gi December tang kundagi Kangkut taran grubani thongna khaidoktuna Singjamai Kang sangda sathariba tournament asigi ngasi sana kiba match da LSK Kangkut Wanggoina Singjamai Kangkut Pupanjan kunithoi tarani palda maitiba pikibane hayeng kangsang asida KKCO kaisam thong elangbam ne kai Kangkut amadi Nambol Bamdir Kang Association Sanagane Sajing inat kan belum na sinduna mamang sahigi December tang kun mga dagi tim taramathoi na grupani thongna khaidoktuna sajing kangjebung da sathariba kuntra suba langthapal kendra inter club sports meet ki football masana gi ngasi sana ki ba match ta CWC sajing mamang lekai na ISNSC hauribi bugol ama sinoda machiba pikrai Match asina mai pakiba CWC sajing mamang lekai gi goladu S Asokna match ki kuntrani pal super minita sankibani hayeng ground asida ahanba match waina Sidol sajing chingkhong lekai amadi Migan club sajing awang lekai ga sanagani ani suba match ta LYSSU Lilong Bazar amadi NSFC Naran Konjil maya lekai ga sanagani
District Sports Association Bisnupurna Sinduna Mamang Sahigi December Tang Taruk Team Nipan Group Ani Thongna Khaiduktuna Bisnupur Mini Stadium da Sathariba Sahi Tra Mangamakagi Marishuba A Iboton Memorial Football League ngasi sanakiba match da RFA Thinungaina BFA Bisnupur Gol Amasinoda Mighty PK Amaromda Association Asina Sinduna Ground Asida Mamang Sahigi December Tang Kunmanga Team Taranitoin Group Ani Thongna Khaiduktuna Sathariba Tarong Dishaba and Balananda Memorial Second Division Football League ngasi sanakiba match da MP2YA Moirangna SLO Bisnupurbu Gol Ani Sinoda Mighty PK Manga Suba Ice Pisak Memorial First Division Football League sanakiba match na LFC Ngaikong Kunongna TYA Thinungaibu Gol Ahum Sinoda Mighty PK Youth and Student Welfare Club Sabung Kong Sinduna Tha Sigi Tang Manga Dagi Team Kuntare na Group Nepal Thokna Khaiduktuna Sabung Kok Playground da Sathariba Marishuba Sabung Kok Cup Under 15 7-man asset football tournament ki ngasi chanakiba ahanba match da YUC Yangang Popina KNC Kanghu Singbu Gol Ani Amada Mighty PK Ani Shuba match ki sanakibada SDC Tiger Camp Amadi YDCL Pungdongbam Gol Amamam Janatuna draw satkre ahum Shuba match ki sanakibada su Sana Kaitel FC Amadi MYC Maurei Gol Amata Janatana draw sakhi Mari Shuba match ki sanakibada ONYC Oksu Ningthem Sana YSWC Team C Sabungkokpu Gol Amasinoda Mighty PK Amaromda Ingo Tombi FC Amadi Lamlaiga Sanagataba Mangasuba Match Kari Karamba exam Labidagino Kangalaktrabasu Organizing Committee na Kangalapagi Matungina Match Sasi exam Labidagi Hain Kilpung Ohum Tabada Sanaragani Hairi Tagachiriboyai Loshilak Padangasi Nomagi Aingasagi Pau Pizeri Environment Director Taki Pankiba ngasi go ikiba inga sa mati nugjugi pauda khwaidigi sa kiba Celsius degree kunipal dasmik ahum ama khwaidigi ingba Celsius degree mari dasmik mapal mari Nuksita yawa ising manilgi sang maximum da sada mariputra mga dasmik taret mga minimum da sada kun mari dasmik ahum ani oiki ngasi nong sukide ISTV News ki ngasigi editors choice da ruling BJP amasung opposition Congress ki marakta taunaba awai akhum amada Chief Minister N Birena Fongdo ki wafam ama hanagi Chief Minister Okram Ibo bina khumlakpa paukhum ama lobisi hausi ekhoida ban blockade leiribra ban blockade leiribra leiribra lawa hebio Prime Minister Modi ji adu mawasamba BJP की सरकार लागदी there will be no ban, there will be no blockade hausi ban blockade leireko haudi ahin ki ulet reko singa tangani ji marakan sinaba hendalaeko yes masibune kuna shasan government services 2017 की February 25 तर कनो लागता है लांजिंग अचौव पब्लिक मीटिंग दा बीजेपी दा वोट पियो नोई मणिपुर से बीजेपी दा वोट पीरबा बीजेपी ना हेक सरकार पायरबा नोई से मतम कक्तब बन इंडिफिनिट बन ब्लॉकेट लेबसे 48 आवर्स की मनुंगा बन ब्लॉकेट लेहलोय हाइबिसदी बन ब्लॉकेट तौरमीसिदी स्पॉन्सर बन ब्लॉकेट तारमे स्पॉन्सर से कनाना ऑनरेबल प्राइम मिनिस्टर नरेंद्र मोदी जी ना कनानो यानरगा नोई अखोइना सरकार पाइद्रबो बन ब्लॉकेट तौर स्पॉन्सर बन ब्लॉकेट ओरमेब मणिपुर तौरमीसिदी Hausiero badamari bapau amukahna Watok oiraba Citizenship Amendment Bill opposition ki irang marakta Lok Sabha na pass tokre North East Students Organization amadi tongan ba trade union ki general strike na mahuksa ki punsida akai ba pikre amasong lam hectare yankai da herbal amadi aromatic plants ing thana ba North East Institute of Science and Technology ka Manipur government ka khudyet binakre Ngasigo na ISTV na pijaba pau matanga shwa delo sinjare meeting tabiri ba singi mafam dagi kaini athang nijari binabirasi